Laingakna changsilakliba war on drugs ke saruk ama oina ngarang tongan ba mafamdagi police ke kangbuna lupa crore mapan henbagi mamal oigitaba WYKZ nifu mari henbaga loinana mioi ani tongan ba mafam singdagi fare hari pawasina hai Technopol police ke kangbuna bolero car registration number MN06LB 6715 ta lakpa mioi ama ahanba oina tongan ba bundle kunda haptuna purakpa WYKZ Kunithoi gram chanipanga konana faki hari faraba mioi adu more ward number 9 dagi Saiminlun Luvam Kawi chahi kunmathoirom sure faraba WY Singh adu lupa crore mari lakh yankhai taruki mamal oigani hari thaudok aduga ikal kanadana bolero car bearing number AS09F5589 da lakpa mioi amasu WYKZ Kunithoi gram chatret kasu konana fagat le hari farba mioi aduna moregi molhoi part 3 dagi shortinland khongsai chahi kuntranipan kawi farba WY Singh aduna lupa crore mariga lakh yankhai mangagi mamal oigani hari Chairak sida NAB Manipur gi khutpu amana Imphal Dimapur lambi National Highway number 2 da khudak ki oiba achat awong sing check tawbagi thabak chathabada Manipur High Court manaktagi mioi ama heroine oiramgani chingnaba Portlam Gram Chahunga Konana Fari Hari Faraba Mioi Adugi Maming MD Akhtar Khan Chahi Kunmapan Apokpa Ayub Khan Kawi Hari Mahak Thawal District ki Manung Chanalaiba Lilong Nungai Dagini Portlam Singh Adu Mahakna Soap Case Kun Mangada Lotuna Tata Truck Registration Number MN06T0523 da Purakpadaki Pakibani Truck asi Hata Golapati Dagi MD Naved Chahi Nifugi Mingda Register Tawbani Hari Preliminary verification da Portlam Singh adu Thawal dagi mioi amadagi lauraga Guwahati da pukhinaba hotnarambani haiba khangbangamlei Makhatawa thabak thoram Singh laukhatnaba NAB PS na hiramasigi matangda regular case ama register tawkhre hari Manipur police na laukhalakpa khongthang ama oina